Manipur da African Swine Fever AAS yamna kanna sandorakpa asina ok loiduna farm toriba mioi singda hainingai leitana sokhale amadi loiriba ok singi manungda chada marifutara sibagal loinana hozik fawada lachit asi sandorakpatiki lupa crore kuntharo mangle hari Manipur Veterinary and Animal Husbandry Department ki fangba paw amagi matung ina Imphal West, Bisnupur, Imphal East, 𝐏𝐈𝐆 𝐃𝐄𝐃 𝐃𝐄𝐃 amadi Kamjong district ta leiba ok farm singda ASF sandokle hari Imphal West district ki Irai sembada leba Central Agricultural University kauda laina asi sandoklaba matungda Lilong judging mamang lekai Konthauza maning lekai loitang kunau lukera madis Sarem khul yauna puna mafam mangada laina asi sandokle hari Manipur Progressive Pig Farmers Association MAPPFA gi Joint Secretary L Vidyasagarna ngarang paumi singda fongdorakpada Manipur gi mafam kayadagi yona ba ok loiriba farm singda laina asi sandoraktuna ok kaya ma sibagi pau fanglei lachit asi sandorakliba district singdagi 𝐏𝐈𝐆 district ta lachit asi sandokpagi masing khwaidigi hena wanglei lonena tapaki district manga de leiriba farmers singna hojuk fawbada lupa crore kuntharo mangle hari Lodena Association asigi luchingba singna Manipur gi VAH Department ki official singna control area da leiba ok lokhat pa lakpada ayetpa PB ganu amadi cooperation PB yo haiki Kita ni pun nak saya untuk betul hospital tu si untuk merang penduduk si lainnya saya si koi penduduk saya tu dah ada pasal mana Imphal West Thawal Kachin Bisnupur koi pasal mana oksigen kalau betul dah lainnya mak koi sampel je African Swine Fever hai ba virus na thong su ko amna tam ji ba 100% mortality le ba jadi namu nare si ngai wale ta ba o family tu na ha ba tu ba virus amana ko ma pare su thane asing marang oina department of tanna koi disina makko ga affected zone 1 meter gi koi sini ba farm ga ta khom du gi 1 meter radiation sile ko nai na ga koi na kalin to ko se ko hat ka da ba